Pharmacy-singda COVID-19 gi self-testing kits yonba government na yade. Action lawkhatpham thoi swasti charam. State asida pharmacy-singda yoliba COVID-19 self-testing kits government na approve tawba leite. State government na yangchinduna action lawgadabani. Maramdi kits asi kayamuk yamna safarabagi haiba khangde. Masina miyamda samamnaba thokhanba yai haina thajai haina Manipurda lakliba Central Team gi lusingba Additional DDG amasung EMR gi Director Dr. L. Swasti Saram na phongdorokli. Miyoy ani na saba high level Central Team ngarang Imphal da thunglaray. State asigi COVID-19 gi situation karam tawribagi amasung karam tawrabadi hena fagani haiduna Health Department ki official singi mifam ama pangthokraba matung ngarang lamphel da laiba Medical Directorate ta pau gi mifam ama pangthokray. Pau gi mifam aduda Swasti Charam na hai disaster ama thokpa matamda improvement mathau tabasing adu Central Team asiga punna phaminaduna waroisin thiminabane. Hawjik phawbagi oina state laingangna honaduna COVID-19 laksinana ba honariba sida darkar leiba improvement khara Central Committee na hairambagi matunginna positive recovery, death, isolation na singba patient sing data analysis tawba asi scientific analyze tawduna interpret tawraba matung asida chanabra chanadabra haiba asi yengba yai chanadragana karamna tawba yai haiba adu authority ama oina tawba haiba asi hanadagi hauna Central Committee gi maikeidagi hairam laba wafam amani first wave ta adumak ngamnaba honakhi masi second wave ta su phagathanba mathau tai haina phongdokhi test tawbagi sang hantaribra natraga positive oibagi sang hantaribra haiba adu yengba mathau tai test tawbagi sang hanthaba oiragana karigi hantaribano test tawnaba mi thoroktabana ra haiba maram mayam amasu yengbiba mathau tai loina na home isolation si khara hena monitor tawbiba mathau tai patient aduda mari lenaba medical staff singna phone kayarak tawi haiba khangdokadabane death analysis si yamna dharkar lai ahan bapung kun marida nganna siba singi indication yamna lai COVID asida mild orambadagi yamna tenba matamda soksilakba yawi masi patient singna yamna soirubagi natte COVID ka pulga yamna phattabo iba laina sing naba miyoy singdi yamna thuna soksilli masi team natraga committee amana yengchinba watpadagini haina lawe post COVID analysis ta sibagi maramasi atopo oirabasu karam haina tawkhibano haibasu thijin haningbagi apamba phongdoklamki Amaromda numit khudingi oina Health Department tagi numidang wairam pung 3:30 rom taba matamda thokpa mi positive oiba amasung sibagi masing adu khaktani miyamna ngainariba maduda hantaragana harauba amasung hengalagana pakhatpa sibagi masingsu digit amakhak oiraga harauba digit ani oiragana pakhatpa oina tawre adubu department na tasengna masing asi authentic oiba mawongda piba tai loinana test tawriba si karamba testing no haiba khanghansi volunteer oina test okthokpa lakpa miyoira OPT lakpada test tawdaba yadaduna tawribra mapandagi lakpa returnee khakta natraga masida amuk positive oiramlagana madugi contact tracing karamna tawribano haiba adusu khanghanba mathau tai hairi loinana positive oiramba yai haiba miyoy sing khaktamak test tawbana test tawbagi sang neme mayamsu thokpirau punna test tokthoksi hairi state laingakna yamna phajana tawri third wave asi kiduna laibagi mahutta vaccination tokthokpiyo advance oiraba vaccine asi kaplaga ngakthokpa natana upai karisu leite third wave laklagani haibagi potential preparation phauba yauna tech list ama thaduna state laingakta feedback lowe directorate rims amasung jenims na yamna kanna honaramba si ubada nungai haina mahakna phongdokhi Olympic hogdokpada India gi phiral Mary Kom na pairagane tha asigi kulhumdoidagi Japan gi konung Tokyo da pangthokadoriba Tokyo Olympic 2020 asigi hogdokpagi thoramda India team gi phiral boxer Mary Kom amadi hockey sanaroi Manpreet na pairagani haire waphamasi India Olympic Association gi president Dr. Narendra Adruba amadi secretary Rajiv Mahantana khuyek piduna Tokyo Organizing Committee of the Olympics and Paralympics Games ki regional manager Kate Yoneyamada thaba cherol amada phongdokhibane cherol asigi matungina lakadoriba
August 9 pangthokadoriba Olympic Games asigi loisinbagi thauramdana India teamgi phiral asi leibak asigi wrestling sanaroi Vajrang Puniyana pairagani haire loinana malemgi khwaidagi chauba sanabagi tournament amu oiriba Olympic Games asida India gi teamna chauna mai pakpa oirasanu hainasu cherol asina makha tana haire panba yabadi Tokyo Olympic Games asida pikraba Manipurdagi sanaroi manga saruk yagadore makhoi adudi nupigi hockey da Pukhrambam Susila Sanu nupagi hockey dana Sanglakpam Nilakanta Sharma nupigi weightlifting da Saikhom Mirabai Chanu nupigi judo da Likmabam Susila amasung nupi boxing gi MC Mericom ne Mericom laibak asigi Rajya Sabha gi MP su oiribane BJP worker singa police ka khutthokna khrai West Bengal gi konung Kolkata da fake vaccination racket protest taunaba mafam asigi Kolkata Municipal Corporation KMC headquarters tamna BJP activist singna khongchat lakpada makhoiga police ka khutthokna khrai khongchat ki thoram adugidamak police na makhoida ayaba piraktrabasu BJP ki thongmi sing amasung lusingba sing aduna BJP state headquarters amasung hin cinema dagi releasing satki KMC office tamna satpa makhoigi khongchat aduda police na BJP gi senior lusingba amasung thongmi kaya marumbu phaki fake vaccination racket adugi thaurang tauba makuk oigani singnaba Devanjan Dev ka lengak pairiba party gi lusingba kaya marum amasung KMC official singa mari leinaba adu khumjinana Trinamool government na honai haina state BJP chief Dilip Ghosh na haiki Saffron party asina mari leinaba adu uthoknaba demonstration asi sinkibane Trinamool Congress na opposition da leiringai matamda ayaba mata yaudana makhoina program sing pangthoki aduga hauji aikoina political gi thoram ama pangthokpa pambada madu tawbadagi aikoibu thingli haina mahakna haiki Nupimacha ahum pata Tasinduna sire Telangana gi Nirmal district laiba pat amagi mapanda Selfie namna bohona ruba Nupimacha ahum pat aduda Tasinduna sire haina police na ngasi phongdokre police ki matungina inkhalagribe Nupimacha sing adu ngarang numidang wairamdagi mafam khangduna leiraklaba matung ngasi Nirmal district ki manungchanba Singhagam khungi mataida laiba pat aduda taugduna leiramba thengnakhe thogdok thokpham duda satluraba matung preliminary investigation palladuna police official amana haikhe masin manaw ani yauna Nupimacha ahum du selfie namna bagidamak ngarang numidang wairam patuda satkibane adubu selfie namna bohona ringaida makhoi pat aduda nanthakraba matung irak na duna sikhibani haina mahakna phongdokle official singduna haikhe makhoigi imung manunggi miyoi singna wakat ama thangalakpadagi thogdok sigi matangda police na case ama lokhatpaga loinana makha tana thigatpagi thabak chathare aroibada tabiriba pumnamakpu thagatchari